Few hours ago. Autumn Hotel haina maming chawna thariba adugi opposite oina Chingkhai. Manungdagi kanagumba amabu thorakpa ngairi makhutta pairiba binocular duda amukmuksu thangatuna yeng. Aduga amuk connect leinariba makhoi pau phaunanabagi nakongda hapiba device aduda khudom biduna thengduna kari position da leiri yareba ligla sir receptionist amaga onsinaraga leiri aduda ek jangsilaga thabak haurubasu yadriba Chingkhaina ligla nang haurosidi nangna tawgadaba thabakni sidi yarelba thajinba yaradi ngasaini yaraban adu nupani ni yadridana amuk makhol khajik thoktuna noi Chingkhaidu somda yarelba amadi ligla makhoi anina lumduna hotel adugi ka amadani leiribado yarelbana thong mayaduda leptuna leiri mapanda kanala ilakte haibadu yengba oina washroom dana liglado mafi hongli somda mana tawgadaba thabak adugi ikui kuidana washroom dudagi thoklaktuna tabro yarelbado mamai fatlei thorakpani thangnaba mikupta nupadu maya karai liglado ngasidi yam kiba nupi amago dress khara masado khara revealing oiba red dress ama setli masamana dusu ningthina style tawrami makeup tawribadusu dress tuga onthokna chanakre yarelba amuk mamai du fatlei thokiduna yarbo luire kamain tawrige mapangido leiri asido thoknaba tawrasi si haiduna thongdo hange tawi adubo liglado prap changsilaktuna yarelbagi makhutto ta phaduna mangonde yenglai nupa sidi michanaba ngamdraduna mamaido koilei leithokduna leiki ligla sumunna khangi mana tawriba mana phawriba mayamdo amuksu nokninglibadu phatharaga tapna hairae ai hana thokke aduga signal pirke nang yawardi soidana jingnakini nangdi hana daiso saryari khoiga pulli khangamba ya or maybe no aduna ai hana thokke sikha khairam laga thongdo hangduna thokre kadugi mapan hek thokpaga ure ibohaldo khara naha oiriba nupi macha receptionist amaga ubada khara mamit nabagi mawongda leiram leiriba floor duso VIP oikibana kanana su yengsinade mana tawriba thabakto ligla tabli makhong thangduna lai ibohalna leptuna leiriba mapa yoramdaida yamna irang puba minok ama noksilami liglado ibohalda yengduna nisa puba ngamdriba ibohaldadi hena inot haplere magi manakta leiriba nupidubo inthoklamduna liglagi manakta prap changsile tunglomdagi khudangdu ta pharakduna liglado manaktamna chingsinki somda laptakna tawnariba mayamdu uriba yarelbade masado pakhatpa ama phaurakle hek changsinduna mana ibohalda khud thabasu yadre makhoina sinakriba plan aduna yarelba matomta khanglaga yengba natana upai leite somda liklasu ibohalda irang tawshinaduna ibohalna leiriba kaduda pulap changminare likla kadu koini yenglae aduga amukso tamo haina kaugadra natraga tamugo tamugo khonjel do hairi tawraduna hairakpani ibohalna amuk liglagi manakta changsinduna tungdagi masada konsile asomda hotel mapandagi wari pumba tariba Chingkhaidi hangoiba phaur masa matomta amuksu soli ish sak asiga thori sigon thongchana kidre aina hana ukrisiga unda tawramisiga tabra ligla thabak hauro na he khairakpaga somdana ibohalna natai chadaba thabak tu tawraknaba hotnarakpada liglana ibohalgi makhot pharaktuna laktana magi mamangda inthoke ibohaldo ngahakti gyan ngawi amuk samangda lepliba nupishida munna yenglaktuna nang ganano ligla makhot ani dumangda punduna kana male gesto kana wiramdoba male ibohaldo masado lengba ngamdre mamit aniduna liglada yengba khak yenglai liglade mamit tungang silakle magi punsibo manghannaba hotnaba singi marakta ibohalsu amani mana santigi sarangda leiringai ibohaldo magi tanja kaya lobiki aduda sunatana maga khangnaba achau asang singi manakta puduna
ꯂꯤꯛꯂꯥꯒꯤ ꯃꯃꯜ ꯂꯧꯈꯤ꯫ ꯃꯁꯤ ꯃꯌꯥꯝꯁꯤ ꯈꯥꯡꯂꯒ ꯂꯥꯛꯄꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯦꯟꯗꯕ ꯑꯁꯥꯎꯕꯒꯤ ꯄꯟꯈꯩꯗꯨ ꯂꯥꯟꯈ꯭ꯔꯕꯅꯤ ꯂꯤꯛꯂꯥꯒꯤ ꯃꯐꯝꯗꯗꯤ꯫ ꯑꯩꯒꯤ ꯁꯛꯁꯦ ꯅꯤꯡꯁꯤꯡꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯐꯔꯦ, ꯅꯤꯡꯁꯤꯡꯅꯕ ꯇꯧꯔꯛꯀꯦ꯫ ꯁꯤ ꯍꯥꯏꯔꯒ ꯏꯕꯣꯍꯜꯒꯤ ꯃꯃꯥꯏꯗ ꯐꯥꯁ ꯑꯦꯟ ꯀ꯭ꯋꯤꯛ ꯑꯣꯏꯕ ꯀꯤꯛ ꯑꯃ ꯀꯥꯎꯈꯤ꯫ ꯀꯨꯏꯍꯧꯗꯦ, ꯏꯕꯣꯍꯜꯗꯨ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯂꯤꯛꯂꯥ ꯋꯥꯏ ꯁꯪꯕꯒꯤ ꯃꯇꯧꯗ ꯃꯈꯨꯠ ꯃꯁꯥꯗꯨ ꯐꯠ ꯐꯠ ꯀꯟꯊꯣꯛꯏ꯫ ꯑꯗꯨꯒ, ꯁꯥꯔ, ꯊꯕꯛ ꯂꯣꯏꯔꯦ꯫ ꯆꯤꯡꯈꯩꯁꯨ ꯁꯣꯝꯗ ꯈꯨꯗꯛꯇ ꯌꯥꯏꯔꯤꯛ ꯉꯥꯟꯕꯗ ꯀꯣꯜ ꯇꯧꯁꯤꯜꯂꯦ꯫ ꯂꯥꯡꯊꯨꯔꯦ, ꯂꯥꯛꯑꯣ, ꯍꯨꯔꯥꯟꯕꯁꯦ ꯑꯝꯇ ꯐꯥꯖꯤꯟꯍꯧꯁꯤ꯫ ꯌꯥꯔꯦꯜꯕ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯔꯛꯃꯟꯗꯕꯗꯨꯗ ꯄꯥꯈꯠꯅ ꯀꯥꯗꯨꯒꯤ ꯊꯣꯡꯗꯣ ꯈꯪꯍꯥꯡ ꯍꯥꯡꯗꯣꯔꯛꯏ꯫ ꯂꯤꯛꯂꯥ! ꯂꯤꯛꯂꯥꯁꯨ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯏ꯫ ꯃꯥꯅꯗꯤ ꯄꯥꯈꯠꯆꯗꯨꯅ ꯆꯪꯉꯛꯄꯅꯤ, ꯑꯗꯨꯕꯨ ꯂꯤꯛꯂꯥ ꯃꯥꯅ ꯏꯔꯥꯏ ꯂꯥꯏꯅ ꯏꯕꯣꯍꯜꯗꯨ ꯐꯥꯗꯨꯅ ꯊꯅꯝꯂꯦ꯫ ꯃꯁꯥꯁꯦ ꯑꯝꯇ ꯄꯨꯟꯁꯤꯟꯁꯦ, ꯒ꯭ꯌꯥꯟ ꯂꯥꯛꯑꯗꯤ ꯐꯔꯛ ꯇꯥꯕꯁꯨ ꯌꯥꯏ꯫ ꯑꯁꯣꯝꯗ ꯁꯥꯔꯅꯁꯨ ꯁꯥꯔ ꯌꯥꯏꯔꯤꯛꯇ ꯄꯥꯎ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯇꯦꯞ ꯂꯩꯕꯅꯦ, ꯑꯩ ꯂꯧꯔꯛꯀꯦ꯫ ꯃꯃꯥꯏ ꯑꯃꯨꯛ ꯂꯩꯗꯨꯅ ꯆꯠꯀꯦ ꯇꯧꯏ, ꯑꯗꯨꯕꯨ ꯂꯤꯛꯂꯥꯅ ꯑꯩ ꯗ꯭ꯔꯦꯁ ꯑꯝꯇ ꯍꯣꯡꯗꯣꯛꯀꯦ, ꯑꯗꯨꯒ ꯄꯨꯔꯛꯀꯦ, ꯍꯧꯖꯤꯛꯀꯤꯗꯤ ꯁꯤ ꯊꯧꯔꯤꯁꯤꯅ ꯌꯦꯠꯂꯝꯃꯨ꯫ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯤꯛꯂꯥꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯌꯥꯔꯦꯜꯕ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯏꯕꯣꯍꯜꯒꯤ ꯃꯁꯥꯗꯨ ꯍꯧꯒꯠꯇꯨꯅ ꯆꯧꯀ꯭ꯔꯤ ꯂꯩꯔꯤꯕ ꯑꯃꯗ ꯅꯤꯡꯊꯤꯅ ꯐꯝꯍꯜꯂꯤ꯫ ꯑꯗꯨꯒ ꯂꯩꯔꯤꯕ ꯊꯧꯔꯤꯗꯨꯅ ꯅꯥꯟꯊꯣꯛꯇꯅꯕ ꯍꯥꯟꯅ ꯈꯔ ꯄꯨꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯄ꯭ꯂꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯐꯣꯟꯗꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯧꯊꯣꯛꯇꯨꯅ ꯌꯦꯛ ꯉꯝꯕꯗ ꯇꯦꯛꯁ ꯑꯃ ꯊꯥꯈꯤ꯫ ꯃꯁꯥꯗ ꯑꯅꯥꯕ ꯈꯔ ꯐꯥꯎꯔꯛꯏ ꯅꯨꯄꯥꯗꯣ, ꯃꯀꯣꯛꯇꯁꯨ ꯈꯔ ꯈꯔ ꯆꯤꯛꯄ ꯅꯥꯕ ꯐꯥꯎꯔꯛꯏ꯫ ꯑꯃꯨꯛ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯄꯗ ꯃꯥꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨ ꯎꯔꯛꯏ꯫ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯂꯩꯔꯤ ꯃꯇꯧꯗꯣ꯫ ꯃꯈꯨꯠꯇꯨꯗꯅ ꯐꯤ ꯑꯄꯥꯕ ꯑꯃꯁꯨ ꯀꯟꯅ ꯌꯦꯠꯁꯤꯜꯂꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯍꯥꯟꯅ ꯃꯥꯅ ꯎꯈ꯭ꯔꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯦꯞꯂꯤ꯫ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯅ ꯎꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯗ ꯃꯌꯦꯛ ꯁꯦꯡꯂꯛꯂꯦ꯫ ꯏꯕꯣꯍꯜ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯑꯃꯨꯛ ꯋꯥ ꯉꯥꯡꯒꯦ ꯈꯟꯅ ꯇꯧꯔꯛꯄꯗ ꯃꯆꯤꯟꯗꯨꯁꯨ ꯌꯥꯎꯅ ꯇꯦꯞꯅ ꯅꯞꯁꯤꯜꯂꯝꯂꯦ꯫ ꯄꯨꯜꯂꯤꯕ ꯃꯈꯨꯠ ꯃꯈꯣꯡꯗꯣ ꯂꯦꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯌꯥꯏꯔꯤꯛ ꯉꯥꯟꯕꯗꯣ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯀꯨꯏꯍꯧꯗꯦ, ꯏꯕꯣꯍꯜꯗꯣ ꯂꯥꯛꯅꯕ ꯍꯧꯈ꯭ꯔꯦ꯫ ꯃꯈꯨꯠ ꯈꯨꯠꯁꯥ ꯊꯨꯗꯦꯛꯈꯤꯕꯒꯤ ꯆꯩꯅꯥꯗꯨꯅ ꯏꯕꯣꯍꯜꯗꯣ ꯀꯟꯅ ꯂꯥꯎꯔꯤ꯫ ꯑꯃꯨꯛꯁꯨ ꯅꯥꯍꯩꯕ ꯍꯧꯔꯛꯏ꯫ ꯃꯇꯧꯗꯨ ꯎꯕꯗ ꯇꯦꯊꯧꯕ ꯑꯃꯗꯤ ꯁꯥꯟꯇꯤꯗꯨ ꯑꯀꯤꯕ ꯐꯥꯎꯔꯛꯏ꯫ ꯇꯦꯊꯧꯕꯗꯤ ꯃꯆꯥꯅꯨꯄꯥ ꯁꯣꯛꯂꯛꯄ ꯇꯥꯔꯦ ꯈꯟꯅ ꯐꯥꯔꯤꯕꯗꯨ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ, ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯏꯆꯥ ꯐꯥꯕ ꯉꯝꯗꯕ, ꯀꯔꯝꯅꯅꯣ ꯅꯈꯣꯏꯅ ꯉꯁꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ? ꯍꯥꯏꯌꯣ, ꯀꯔꯝꯅꯅꯣ? ꯌꯥꯏꯔꯤꯛ ꯉꯥꯟꯕꯗꯣ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯑꯗꯨꯒ, ꯅꯪꯅ ꯌꯥꯏꯔꯤꯛ ꯉꯥꯟꯕ ꯑꯩꯉꯣꯟꯗ ꯅꯆꯥꯅꯨꯄꯥꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯄ ꯉꯝꯗꯧꯔꯤꯕ? ꯍꯥꯏꯌꯣꯅꯦ, ꯍꯧꯖꯤꯛꯇꯤ ꯀꯅꯥꯅ ꯉꯝꯂꯕ? ꯍꯩ, ꯁꯥꯒꯤ ꯅꯀꯣꯛꯇꯨꯅ ꯁꯥꯟꯅꯒꯦꯅ ꯁꯥꯟꯅꯔꯕꯗ ꯑꯩꯒꯤ ꯋꯥꯈꯜꯅ ꯈꯜꯂꯤꯕꯁꯤ ꯌꯧꯒꯗꯕ ꯅꯠꯇꯦꯅꯦ꯫ ꯅꯣꯏ ꯅꯄꯥ ꯅꯆꯥꯅ ꯈꯜꯂꯤꯕꯨ ꯑꯩꯅ ꯀꯩꯁꯨ ꯈꯪꯉꯝꯃꯣꯏꯁꯤꯔꯣ? ꯅꯈꯣꯏꯒꯤ ꯃꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯊꯥꯖꯤꯜꯂꯛꯄ ꯑꯩꯅ ꯀꯩꯒꯤ ꯈꯪꯉꯨꯗꯅꯤ? ꯌꯥꯔꯦꯜꯕ! ꯌꯥꯔꯦꯜꯕ ꯀꯧꯔꯛꯄꯗꯨꯗ ꯃꯥꯁꯨ ꯍꯥꯏꯔꯤꯕꯗꯨ ꯈꯪꯉꯗꯨꯅ ꯃꯈꯥ ꯇꯥꯕ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯃꯗ ꯏꯪꯒꯤꯠ ꯄꯤꯈꯤ꯫ ꯏꯀꯥꯟ ꯀꯥꯟꯅꯗ ꯕꯦꯟꯇꯣꯟꯗꯨ ꯄꯨꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯇꯦꯊꯧꯕ ꯑꯃꯗꯤ ꯁꯥꯟꯇꯤꯒꯤ ꯃꯃꯥꯡꯗ ꯂꯥꯛꯇꯅ ꯏꯟꯁꯤꯜꯂꯛꯏ꯫ ꯇꯦꯊꯧꯕꯒꯤ ꯃꯥꯒꯤ ꯃꯆꯥ ꯃꯅꯥꯏ ꯊꯥꯗꯣꯛꯈꯤꯕꯁꯤ ꯃꯤꯅ ꯐꯥꯗꯨꯅ ꯂꯩꯔꯝꯕꯁꯤꯗ ꯍꯦꯟꯅ ꯄ꯭ꯔꯥꯟ ꯆꯥꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯦ꯫ ꯁꯥꯟꯇꯤꯁꯨ ꯉꯥꯏ, ꯃꯈꯣꯏꯅ ꯁꯤꯜꯂꯨꯕ ꯄꯨꯝꯕ ꯑꯔꯦꯝꯕ ꯇꯥꯔꯛꯄꯁꯤꯗ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯀꯗꯥꯏꯗ ꯆꯦꯟꯗꯧꯔꯤꯕ? ꯆꯦꯟꯐꯝ ꯂꯩꯔꯤꯕꯣ? ꯅꯇꯤꯛ ꯂꯩꯔꯗꯤ ꯑꯩꯕꯨ ꯃꯐꯝꯁꯤꯗꯒꯤ ꯄꯨ DSP꯫ ꯅꯄꯨꯟꯁꯤꯗꯣ ꯑꯃꯨꯛ ꯍꯟꯅ ꯃꯌꯥꯝ ꯃꯥꯡꯗ ꯊꯣꯛꯂꯛꯄ ꯉꯝꯗꯅꯕ ꯑꯩꯅ ꯇꯧꯕ ꯉꯝꯃꯦ ꯍꯥꯏꯕꯁꯦ ꯅꯪꯅꯗꯤ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ꯫ ꯇꯦꯊꯧꯕꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯌꯥꯏꯔꯤꯛ ꯉꯥꯟꯕ ꯃꯈꯨꯠ ꯑꯅꯤꯗꯨ ꯄꯣꯀꯦꯠꯇꯒ ꯍꯨꯝꯗꯨꯅ ꯇꯦꯊꯧꯕꯗ ꯀꯔꯦꯝꯅꯕꯒꯤ ꯃꯑꯣꯡꯗ ꯌꯦꯡꯂꯛꯏ꯫ ꯌꯥꯔꯦꯜꯕꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯑꯦꯔꯦꯁ ꯋꯥꯔꯦꯟꯗꯨ ꯇꯦꯊꯧꯕꯗ ꯎꯠꯂꯤ꯫ ꯋꯥꯔꯦꯟ ꯑꯗꯨ ꯎꯔꯕꯗ ꯇꯦꯊꯧꯕ ꯃꯁꯥꯗꯨ ꯂꯩꯇꯥꯔꯛꯇ꯭ꯔꯦ꯫ ꯑꯃꯨꯛ ꯃꯁꯥ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯌꯦꯛ ꯉꯝꯕꯗꯨ ꯋꯥ ꯉꯥꯡꯂꯛꯏ꯫ ꯑꯩꯒꯤ ꯏꯄꯥ ꯏꯃꯥꯁꯨ ꯃꯐꯝꯁꯤꯗꯒꯤ ꯃꯈꯣꯏꯕꯨ ꯄꯨꯈꯤꯕ ꯌꯥꯔꯣꯏ, ꯑꯩꯅ ꯌꯥꯗꯦ꯫ ꯆꯤꯡꯈꯩꯅ, ꯑꯣꯏ ꯍꯦꯔꯣ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯇꯥꯎ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯦ, ꯅꯪꯒꯤ ꯃꯇꯥꯡ ꯌꯧꯔꯛꯇꯧꯕ ꯋꯥꯠꯂꯤꯀꯣ꯫ ꯁꯤ ꯍꯥꯏꯔꯛꯄꯗ ꯌꯦꯛ ꯉꯝꯕꯗꯨ ꯃꯁꯥ ꯃꯨꯛꯄ ꯍꯧꯔꯛꯏ꯫ ꯌꯥꯏꯔꯤꯛ ꯉꯥꯟꯕ ꯐꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯛ ꯉꯝꯕꯒꯤ ꯃꯕꯨꯛꯇ ꯃꯈꯣꯡꯅ ꯀꯥꯎꯁꯤꯟꯈꯤ꯫ ꯃꯇꯧꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕꯗꯨ ꯂꯥꯎꯔꯛꯏ꯫ ꯌꯥꯏꯔꯤꯛ ꯉꯥꯟꯕ ꯉꯁꯤꯗꯤ ꯍꯥꯟꯅꯒꯤ ꯃꯇꯧꯗꯨ ꯃꯥꯟꯅꯗꯦ꯫ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯁꯥꯟꯇꯤ ꯑꯃꯗꯤ ꯇꯦꯊꯧꯕꯗ
ꯀꯔꯤꯝꯅꯕꯒꯤ ꯃꯤꯠꯌꯦꯡꯗꯨ ꯌꯦꯡꯅ ꯌꯦꯛ ꯉꯝꯕꯕꯨ ꯐꯨꯙꯔꯤ ꯑꯃꯨꯛꯁꯨ ꯆꯞ ꯂꯦꯞꯇꯨꯅ ꯅꯥꯀꯜ ꯑꯃꯗ ꯆꯠꯊꯣꯛꯇꯨꯅ ꯈꯣꯟꯖꯦꯜ ꯀꯟꯅ ꯑꯃꯨꯛꯇꯪ ꯂꯥꯎ ꯁꯣꯔꯗꯨꯁꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯃꯃꯥꯏꯗꯣ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯏ ꯍꯧꯖꯤꯛꯇꯤ ꯈꯪꯉꯕ꯭ꯔꯣ ꯅꯆꯥꯅꯨꯄꯥ ꯑꯁꯤꯗ ꯑꯩꯅ ꯄꯤꯔꯤꯕ ꯑꯋꯥꯕ ꯃꯌꯥꯝꯁꯤ ꯎꯔꯒ ꯆꯩꯅꯥ ꯐꯥꯎꯕ꯭ꯔꯥ ꯍꯥ ꯆꯩꯅꯥ ꯐꯥꯎꯕ꯭ꯔꯣ ꯇꯦꯊꯧꯕ ꯃꯃꯤꯠꯇꯣ ꯏꯃꯨꯛ ꯉꯥꯡꯅ ꯌꯥꯏꯔꯤꯛ ꯉꯥꯟꯕꯗ ꯌꯦꯡ ꯌꯥꯏꯔꯤꯛ ꯉꯥꯟꯕ ꯃꯈꯥ ꯇꯥꯔꯛꯏ ꯅꯈꯣꯏꯅ ꯃꯤꯁꯛ ꯑꯃꯗ ꯄꯤꯈꯤꯕ ꯑꯋꯥꯕ ꯃꯌꯥꯝꯗꯨꯗꯤ ꯌꯧꯗ꯭ꯔꯤꯕ ꯉꯁꯤ ꯅꯁꯥꯗ ꯍꯧꯖꯤꯛ ꯐꯪꯂꯤꯕꯗꯣ ꯑꯗꯨꯒꯨꯝꯕ ꯁꯥꯊꯤꯕ ꯆꯩꯅꯥ ꯃꯌꯥꯝꯗꯨꯗꯤ ꯍꯌꯦꯡꯗꯒꯤ ꯃꯍꯥꯎ ꯇꯪꯕ ꯍꯧꯔꯣ ꯁꯤꯈꯛ ꯍꯥꯏꯕꯒ ꯂꯥꯛꯂꯤꯕ ꯄꯨꯂꯤꯁ ꯃꯌꯥꯝꯗꯨꯅ ꯐꯥꯔꯤꯕ ꯁꯥꯟꯇꯤꯒ ꯇꯦꯊꯧꯕꯒꯗꯨ ꯃꯄꯥꯟꯗ ꯄꯨꯊꯣꯛꯈ꯭ꯔꯦ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯏꯕꯣꯍꯜꯗꯨ ꯃꯈꯣꯏ ꯈꯔꯅ ꯄꯨꯊꯣꯛꯈ꯭ꯔꯦ ꯂꯤꯛꯂꯥꯁꯨ ꯁꯥꯟꯇꯤ ꯄꯨꯅꯕ ꯍꯥꯏꯅ ꯊꯣꯛꯈ꯭ꯔꯦ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯅꯨꯄꯥ ꯃꯈꯣꯏ ꯃꯔꯤꯗ ꯉꯥꯏꯔꯦ ꯌꯥꯏꯔꯤꯛ ꯉꯥꯟꯕ ꯆꯤꯡꯈꯩꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯆꯠꯂꯝꯃꯣ ꯌꯥꯔꯦꯜꯕꯒ ꯃꯥꯗꯤ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯗꯧꯕ ꯂꯩꯔꯤ ꯆꯤꯡꯈꯩ ꯌꯥꯏꯔꯤꯛ ꯉꯥꯟꯕꯒꯤ ꯃꯔꯤꯡ ꯖꯨꯝ ꯄꯥꯏꯗꯨꯅ ꯀꯨꯏꯔꯛꯑꯅꯨꯀꯣ ꯌꯥꯔꯦꯜꯕ ꯃꯈꯣꯏꯅꯤ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯅꯨꯄꯥ ꯑꯅꯤꯁꯤꯈꯛ ꯉꯥꯏꯍꯧꯔꯦ ꯀꯥꯗꯨꯗ ꯄꯨꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯄꯒꯤ ꯃꯄꯥꯟꯗꯒꯤ ꯍꯔꯧꯅ ꯂꯦꯡ ꯆꯠꯄꯒꯤ ꯃꯈꯣꯜꯗꯨ ꯇꯥꯔꯛꯏ ꯌꯥꯏꯔꯤꯛ ꯉꯥꯟꯕꯗꯣ ꯏꯔꯦꯟꯖꯅ ꯂꯩꯕꯥꯛꯇꯨꯗ ꯐꯝꯊꯔꯛꯏ ꯌꯦꯛ ꯉꯝꯕꯁꯨ ꯃꯁꯥꯗꯣ ꯂꯦꯡꯕ ꯉꯝꯗꯕꯅ ꯍꯧꯒꯠꯂꯛꯇꯕꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯤꯞꯂꯤ ꯇꯨꯃꯤꯟ ꯂꯩꯅꯩ ꯉꯥꯏꯍꯥꯛ ꯅꯨꯄꯥ ꯑꯅꯤꯗꯨ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯂꯩꯁꯅꯥꯕꯨ ꯅꯨꯡꯁꯤꯔꯤꯁꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯦꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯅ ꯀꯔꯤꯗꯅꯣ ꯋꯥꯊꯧꯔꯤꯁꯦ ꯌꯥꯏꯔꯤꯛ ꯉꯥꯟꯕꯗꯣ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯛ ꯉꯝꯕ ꯄꯨꯟꯁꯤꯁꯦ ꯃꯈꯜ ꯌꯥꯝ ꯊꯦꯡꯅꯔꯦ ꯇꯥꯡꯀꯛ ꯀꯌꯥ ꯑꯃ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯆꯤꯟꯅ ꯐꯣꯡꯗꯣꯛꯄꯗꯤ ꯑꯃꯨꯛꯇ ꯍꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯏꯇꯧꯅ ꯀꯌꯥ ꯑꯃ ꯎꯠꯈꯤ ꯑꯩꯅ ꯃꯉꯣꯟꯗ ꯃꯥꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯑꯩꯅꯗ ꯈꯟꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛꯅ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯅꯁꯨ ꯑꯩꯕꯨ ꯈꯜꯂꯝꯕꯅꯤ ꯀꯩꯒꯤ ꯈꯜꯂꯤꯅꯣ ꯑꯩꯅ ꯃꯥꯒꯤ ꯀꯔꯤ ꯄꯥꯝꯗꯕ ꯇꯧꯈꯤ ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯤꯔꯥ ꯐꯠꯇꯕꯅꯤ ꯍꯥꯏꯔꯣ ꯅꯨꯡꯁꯤ ꯂꯥꯟꯁꯤꯗ ꯊꯧꯅꯥ ꯐꯅ ꯃꯥꯌꯣꯛꯅꯕ ꯂꯥꯟꯃꯤ ꯑꯃꯅꯤ ꯅꯪꯁꯦ ꯑꯗꯨꯕꯨ ꯌꯦꯛ ꯉꯝꯕ ꯅꯨꯡꯁꯤꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯨꯟꯗꯨꯅ ꯂꯧꯒꯦ ꯈꯟꯒꯅꯨ ꯃꯗꯨꯅ ꯍꯦꯟꯅ ꯅꯪ ꯅꯁꯥꯗ ꯁꯣꯛꯂꯛꯀꯅꯤ ꯑꯩꯒꯤ ꯏꯐꯝꯗ ꯇꯝꯂꯝꯗꯕ ꯄꯣꯠꯁꯛꯇꯨꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯨꯟꯗꯨꯅ ꯑꯩꯒꯤ ꯑꯣꯏꯒꯦ ꯈꯟꯒꯅꯨ ꯂꯩꯁꯅꯥ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯤꯗꯤ ꯅꯪꯅ ꯐꯅ ꯊꯗꯠꯅꯕ ꯍꯣꯠꯅꯔꯁꯨ ꯃꯗꯨ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯊꯣꯛꯏ ꯑꯩ ꯋꯥꯐꯝꯁꯤ ꯈꯛ ꯍꯥꯏꯒꯦ ꯑꯇꯩ ꯑꯍꯦꯟꯕ ꯍꯥꯏꯔꯣ ꯅꯪꯁꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ ꯁꯤ ꯈꯛ ꯍꯥꯏꯔꯝꯂꯒ ꯌꯥꯏꯔꯤꯛ ꯉꯥꯟꯕꯗꯣ ꯍꯧꯒꯠꯇꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤ ꯑꯗꯨꯕꯨ ꯌꯦꯛ ꯉꯝꯕꯗꯤ ꯌꯥꯏꯔꯤꯛ ꯉꯥꯟꯕꯒꯤ ꯋꯥꯍꯩ ꯈꯔꯗꯨꯅ ꯃꯥ ꯋꯥꯈꯜ ꯇꯥꯔꯕ꯭ꯔꯥ ꯇꯥꯗ꯭ꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯃꯃꯤꯠꯅ ꯌꯦꯡꯂꯤꯕꯗꯨꯗꯒꯤ ꯍꯟꯗꯣꯛꯇ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ ꯃꯇꯣꯝꯇ ꯀꯥꯗꯨꯗ ꯂꯩꯍꯧꯗꯨꯅ ꯌꯥꯝꯕꯣꯡ ꯀꯥꯏꯗꯅꯣ ꯏꯕꯥꯅꯤꯅ ꯆꯠꯂꯤꯁꯤꯕꯣ ꯀꯥꯏꯗꯅꯣꯕ ꯏꯕꯥꯅꯤꯒꯤ ꯑꯣꯏꯕ ꯃꯐꯝ ꯑꯃꯗ ꯀꯅꯥꯁꯨ ꯌꯥꯎꯗꯕ ꯃꯐꯝ ꯑꯃꯗ ꯉꯝꯃꯔꯣꯏ ꯑꯩꯈꯣꯏꯅꯤ ꯈꯛꯀꯤ ꯑꯣꯏꯕ ꯃꯐꯝꯗꯤ ꯑꯩꯌꯥꯁꯤꯁꯨ ꯏꯃꯥꯁꯨ ꯄꯥꯕꯨꯡꯁꯨ ꯂꯣꯏꯅꯃꯛ ꯂꯩꯕ ꯃꯐꯝꯗ ꯆꯠꯁꯤ ꯁꯤꯗ ꯃꯣꯏ ꯌꯥꯎꯗꯅ ꯑꯩ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ ꯂꯩꯁꯅꯥ ꯃꯥꯒꯤ ꯃꯈꯨꯠ ꯁꯝꯂꯤꯕ ꯅꯨꯄꯥꯁꯤꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯃꯨꯛ ꯌꯦꯡꯂꯤ ꯑꯃꯨꯛꯁꯨ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯏꯃꯛ ꯃꯛꯁꯤꯜꯂꯤꯕꯗꯨ ꯎꯔꯒ ꯇꯞꯅ ꯀꯩꯗꯧꯔꯒꯦ ꯌꯥꯝꯕꯣ ꯅꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤ ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯤꯅꯣ ꯂꯩꯁꯅꯥ ꯀꯩ ꯍꯥꯏꯒꯦ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯍꯜꯂꯛꯑꯣꯕ ꯑꯩ ꯌꯥꯝꯕꯨꯡꯒꯤ ꯅꯥꯛꯇ ꯂꯩꯔꯤꯁꯤꯗꯤ ꯑꯩ ꯀꯩꯁꯨ ꯆꯠꯇꯤꯌꯦ ꯂꯩꯇꯦ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯇꯦ ꯍꯧꯖꯤꯛ ꯅꯪꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯀꯗꯥꯏꯗꯅꯣ ꯈꯪꯕ꯭ꯔꯥ ꯂꯩꯁꯅꯥ ꯚꯥꯞ ꯑꯃ ꯇꯥꯗ꯭ꯔꯦ ꯈꯪꯍꯧꯗꯅ ꯌꯥꯏꯔꯤꯛ ꯉꯥꯟꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯈꯨꯠꯇꯨꯅ ꯌꯥꯏꯔꯤꯛ ꯉꯥꯟꯕꯒꯤ ꯃꯃꯥꯏꯗ ꯄꯥꯏꯔꯛꯇꯨꯅ ꯑꯩ ꯀꯩꯁꯨ ꯆꯠꯂꯣꯏꯌꯦ ꯑꯩ ꯑꯗꯨꯝ ꯂꯩꯔꯤꯁꯤꯗꯤ ꯑꯩꯅ ꯀꯃꯥꯏꯅ ꯌꯥꯝꯕꯨꯡ ꯊꯥꯗꯣꯛꯑꯒ ꯆꯠꯇꯣꯏꯅꯣ ꯑꯩ ꯉꯝꯃꯣꯏꯌꯦ ꯑꯗꯨꯗꯤ ꯌꯥꯏꯔꯤꯛ ꯉꯥꯟꯕꯗꯣ ꯂꯩꯁꯅꯥꯕꯨ ꯀꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯄꯤ ꯇꯥꯔꯛꯏ ꯍꯜꯂꯣ ꯑꯩꯒꯤ ꯅꯥꯛꯇ ꯍꯜꯂꯣ
Wahaido haiba loirakpada Leishna mamit anido mangal amana phausilakpagum phaurei. Manadana beeping sound ama kanna khongbagi tarei. Leishna makhutna amana mamitta noirei. Hiptuna leiriba nupido mamit tapna pangthorei. Mana leiramliba mafamsi ubada gyan ngaure. Hojiktada mana ukribado karino khalei. Amuksu kaduda koina yengakpada mana leiriba mafamsi hospital ni haiba khangle. Tan chanana Christy ga Alvina ga su jangakpani. Leishna na mitpangduna leirambadu ubada ngakpaga haraubaga punsina khiduna changsillaktuna Leishna bu kol. Amuksu hatho hatho chenthokhiduna doctor kauba chenthoke. Ngahaksida pura marang ni tauribasi. Khudakta leimada pau pikhibadagi ingel leishu yauna hospital da lagle. Memthoiga machanupi Ophelia ga hanana hospital sida leibana makhoiga hana unari. Kuide makhoi sumari pau pina khiduna yarik nganbada su call tawi adubu pairakte. Christy so amuk chingkhaida call tawi masu pairakte. Kaino pau nungaiba matamge tawraga kaino call amta paidi. Alvina na horen pakhatlaga chilakpai sindo pamba adui oiramni. Si haiduna anidu noe. Asomda kadana mamaudu kari chaningi adu ada hangbada loire leimadi amuk toiba. Inge leisu machana kashu thoidokpa yaudrabaduda hana wakhal warambadudi khara phari. Purik lembasu mamaubu yengliba doctor duga wari kupna sane. Kari ahenba treatment pigani haibagi matangda. Somdana arrest tawduna purakhiba makhoi mari makto masagi matik chana praman leiba crime amamam tawjarambadagi hauzik police custody da leir ikui-ikuidana court puthoknaba sem sare. Thabak mayam du chenaba hotnaringai yarik nganbadu tasengna ma call tawrakpadu tahaudabani. Gari khamduna leiriba adu phau makhongna tapli chattuna phone du lauthokduna yengubani. Miss call leiramliba mayam du ubada ngae. Kanagi mama, kanagi mapabungi, Christy gi, Ophelia gi, loina sure. Yarik nganbado, call do mamada hana tawsili. Ring du kuina chatli, kona thangda, tatlamdaida fat paikhatlei. Hello, Ima, kaidoba yaurage? Aishu somda thabak. Wado haiba loidre, yarik nganba, call du fat kaktuna, gari da prap kakre, aduga start tawduna hospital damna thawkhirame.